पाउचेदी युमफम ओइबा मरोइबा पाउ खरा अपडेट तौजरी मिदै gi sokpa yadaba landa kanagumna khoi mehum da chaina thinbagum sanarakpada mitai sing sauning badi lairadana poning nungsirakle sana jawba langol tarung village kimba pok kumun ga loina cultural festival Lising ani konmathoi ngasi langol tarung village da pangthokre thormadu da saru yakiba rajya sabha gi mp ning thau laisemba sana jawbana hai aikhoi gi mitai asida kanagumba kharana mitai gi thawai magni khallaga yamna luna khanjariba lansing paiduna sanaraga khoi mahum da chaina thinbaduna hek hek tawbasi toiselakle asegumba kaya asina maram oidana mitai sing chawning badi lairadana poning nungsiba adumak phawrakle mitai sing poning nungsirakpaga loina lamdam sida leminariba kanglup phurop sing ekhoi ni nungsi chana leminana khalli aduga mayam china tawribasna karino haiba khalakle wangang ge khalabasu mitai sina wangang labadi communal oigani haina hekta ngangande aduga atai ataina tawbadi pangya tai halle masi haujik awgalak liba mirol sidadi khamba yadaba phibamda lakle kaubru gi tawdok adugi matang da palladuna mp na makhatana hai kaubru da mioi kharana lai khurumba changhandaba laisang mai thaba tawdok sing thogallaga midai sing sawalle aduba maduna maram oiraga kaluk irang thoke toramle lai khurumba thingliba laisang mai thariba kanglok phurb adugi kharana tawraga makhoi gi chamjaraba kanglok phurub kharadi imphal da jawna tongan tongan ba mafam sing da sulai makhoina tampakta leibada kanana su karisu haide tampakta singi minute lining ba mafam da leibada kanana su athingba pide makhoina midai singna sawallabani na aikhoi gi na singsu makhoida thamjinaba honarakle asigumba asoba company gi irang thokna ba honarakpada Manipur gi CM na yamna ai singna sinbada gi irang thokandana leibada gi ngasi mafam asida ingna thauram pang toklibane asigumba thodok makhatana thoktana ba honasi laiminarabadi aikhoi nungsinana laminase oirodaba demand mayam tawduna leibagi thabak toklase aikhoi swaida tawriba demand sing chungoi oiroi masida aikhoi kok thadagumse adugi sarukpadi lambi chembiu thabak phangdaba sing thabak pibiu industry lengkatpiu haibani singba panchaba demand tawbana mai pakane oiroidaba demand tawraga amaga thang chatnabagi thabak tokse masidi matamda manglaga tokane adugumba demand manglaga leigedabagi saruk miyamda kanagadaba demand oina tawsi haige aikhoi laiminariba phurop sing matau karamda laiminasike karamna nungsinasike aina khanbagi mahutta safu munungda leiba nga masel sikhainaraga leiraga angam bhatoknaraga mamaida ithanta hingauba amadusu charingai leitana sigibagi thabak tohningdi ainasu mp na apel tawke schedule tribe gi demand chogali madugi demand adu hek pirupada atai leiriba singe maikidagi akanba pressure lakadaba leiba maram oiduna Leingakna recommendation tharupada kari orakadagi abadu khan janai masigi matangda anasu state Leingakna center da che tharamle center na Leingakna recommendation tharaknaba khangalakhrabasu ana leiba SD gi kangbu kharan kari torukpa yai khallubada thabangam dabane masigi mathangda CM ga kupna khanare haina sumana pangdokhe atopa pau amadana drug la loan basing cherak piu aituna maira rally chatkhre masamaki official quarter dagi janglubal lupa crore kuntaret hinbagi drug ka loinana phabada chenaba lukosi joba mara leite aina thadokhi baga aduga mahaki driver amati helper the drug sing adugi mapuni aiduna conviction tarakpa amasung aukiba sahi Lising ani taraga mapan gi Augusta Thawal district ki marum chanba Phaudel Kairambi Thawal district police na international market lupa crore samri romgi oigida patrak phabada chenaba Myanmar citizen amajaw no mioi mapan amasu andakta thadokhiba loinana lokhosai jawgi case asi Manipur Lekang high court appeal chatuna maraliba drug la ron bada chenaba mioi sing cherak piu airam yamna changchilakpa khongjang gi sarukam oina ngarang nubidang pung taret lom tabada Impal East ki marung chanba irilbung kalika Leirimbi Women Welfare Association amasong kada Impal East District Committee pun khosamnadana miyamgi oiba maira khongchat amasatkhre aina kadagi Information and Publicity Secretary Khundongbam anana thadorakpa charola mana phangdarakle charola sena hai maira khongchat aduda kalika Leirimbi Women Welfare Association ki maira sangdagi khongsan bahauki amasung irilbung kalika gi akoibada chalaba matong khongsan bahauki mafam aduda amuk halaktuna loisenke khongchat aduda punna nupa amasung nupi chama kunromna sarugya ke maira khongchat aduda sarugya kiba miyam aduna lokhosajau thadokpa yaringte drug lalon ba cherak piu amasung war on drugs phagi tanganu haibana singba kholau sing lauke nagalamarom da amuk laisang mai thabada chenaba sing Leingakna cherak pidrapade makhal makha kya ki khongjang changchelagane usil lamdamasi ke porup kanglu Khudingmakta horpum oreba kaubru sing da leiriba ipuda kaubru gi laifam mai tharamba aibase porobasi bo usittaba amasung namthanaba khonabge thawongne laisang mai thabada chenharba mioi sing Leingakna athuba matamda phaduna cherak pidrabade
usilgi oiba makal makha kya gi khongjang sangchen na sem sadun leire aina usilna phangdorakle umanglai sinpak sinthap mahiroi lop usilgi general secretary RK ngosana thadorakpa charolamana ai kabru asi malem laisem nongsem loyaba matungda yanana ipa ipu oiriba langyamna khunda kiba mafamne mafam asida singdarakpa haibasi malemgi mipum khudingmakpu usittabani aina lawe haurapam oiriba mafam asi mipum khudingmakna ngak senminabagi mahutta natpu tadaba mioi kharana kabru singkhongda leiriba laiding thau ang kabru awang kabru asupagi laisang mai thadoklam haibasi laibak macha tadaba thawungne asiguma thawung asi tawfam sungthok thoktaba thabakne atung tarapad tawbiganu aijare ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯡꯅꯔꯛꯄ ꯇꯥꯔꯕꯗꯤ ꯎꯁꯤꯜꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐꯕꯇ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯂꯨꯅ ꯂꯧꯅꯔꯤꯕ ꯂꯥꯏꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯨꯔꯨꯞ ꯑꯃꯅ ꯑꯇꯝꯅꯅ ꯃꯨꯊꯠꯂꯒꯦ ꯍꯥꯏꯕ ꯃꯇꯧ ꯑꯁꯤ ꯎꯁꯤꯜꯅ ꯍꯛꯁꯤꯟꯅ ꯂꯧꯋꯦ ꯂꯣꯏꯅꯅ ꯎꯃꯪꯂꯥꯏ ꯀꯟꯕ ꯑꯄꯨꯟꯕ ꯂꯨꯞꯅ ꯂꯥꯛꯂꯤꯕ ꯆꯩꯆꯠ ꯀꯨꯟꯒ ꯃꯥꯊꯣꯏꯗ ꯀꯧꯕ꯭ꯔꯨꯗ ꯊꯣꯝꯖꯤꯟꯒꯗꯧꯔꯤꯕ ꯑꯁꯤꯗ ꯂꯨꯞ ꯑꯁꯤꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯃꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯦ Professor N. Rajmohan DMU की busy ओइरगने Professor A. Rajmohan Dhanabajari University की Vice Chancellor ओइना हाखरे मणिपुर की गवर्नर ओइरिबा यूनिवर्सिटी असि की चांसलर डॉक्टर नाजमा अब्दुल्ला नगरांग ऑर्डर थोखरे ऑर्डर असि की मतुंगिना प्रोफेसर राजमोहन यूनिवर्सिटी असि की busy ओइना सही मंगा थौ पुनबा खंगले बरगसिदा काउब्रु लाइफमलेन सर्वे तोबदा अथिंगबा पीबा थोंग थुदेकबा लाइसंग मै थाबदा चेनबसिंग अप्रैल कुलहुमदोय फावगी मनुंगदा फागदबने लुप अहुम काउब्रु लाइफमलेन सर्वे तौबदा अथिंगबा पीबा थोंग थुदेकबा लाइसंग मै थाबदा चेनबा मियोसिंग थासिग कुलुमदोय फावगी मनुंगदा फागदबने आइन गरांग फेडरेशन ऑफ हाउमे के मरंग कंगलै लोट कनबा लुप अमसुंग सालाई कनबा लुप ना फमखिबा मिफमदा वारेब लौखरे आइरे लुप अहुम असिना पुन्ना सोय तौदुन थादुरपा जेरोलमना आइ काउब्रु एरिया द नौना खुंदा सिलकलिबा कोगेसिंग लुप खराना लाई खुरुंबा चटपसिदा अथिंगबा पीबा सर्वे तौबा थिंगबा थोंग थुदेकबा अमसुंग लाइसंग मै थाबगी थबक चथरगलिबा असि लमदमसिगी येलों मिसिंग फोंग चिंगनबने थावों सिंग असि इंगना चिंगना हिमिनबा पामजबा येलों मिसिंग द कम्युनिटी क्लास थोंगनबा सिनबनी आइना लौदबा ngमदे अदुमगना लाखलिबा चचत कुलुमदोय फावबगी मनुंगदा मणिपुर लेखकना मारा लैबसिंग फागदबने अमसुंग मतिक चापल चेराक पीगदबने चेरोलसना हाई पुवारीगा सगोनरकलबा काउब्रुगी लाइफमलेन सिंग असिदा नतना काउब्रु सिंग सांग खुदिंगमक लमदमसिगी येलों मि येक सलाई मचा सिंगने मसिदा लुप खराना काउब्रुगी लाइफमलेन सिंग फुरु खुदिंगमकनी हाइबदु येलों मिसिंगना थमोय सोकना जानिंगदे Mecca, Madina Jerusalem bo malemda leiriba mioi furuk khudingmakini haiba yaroi atopa pau amadaso India gi oina mioi Lakh ani ga lising umpuga mathoi hena positive oire lising amaga samwa supna ama Leikhidre Manipur da sumi umpu dara ni thoi positive oire laibaga sigi oina haukiba pung kunmari asda khwaidagi yamba oina mioi Lakh ani ga lising umpuga mathoi samanga COVID-19 positive oire mioi lising amaga samwa supna ama laichat asda gi lekanaba ngamdana Leikhidre aina union health ministry gi report aman aire report asigi matungin ahu ki bapung kun mari asdem Lakh ama kalising kun thraga nipan samri kulum doina discharge tawkhre aire haujik bawbuda laichat asna mioi Lakh ama kalising umpudara tarit chamayangkhai Leikhidre koti ama Lakh kun ganipan lising mapan chatruk ni phugom doina recover to bangamkhre aire laibaga sigoina apun ba confirm case koti ama Lakh ni phuga taret lising marfuga nipan chamaga sukna mapan subaga loinana haujik active case Lakh taraga nipan lising ama chahum taraga taruk leire Manipur go ina hauki bapung kun mari asne mi humpudara ni thoi COVID-19 positive oire adumoinamak laichat asne mi amada sian kidre nauna positive oire basing asi tharaga apan ba confirm case lising kun mapan chatet kun mathoi sokre hauki bapung kun mari asne mi taret discharge tawkhre aire Saraga sida Manipur ki Chief Minister CM Biren chair Louduna State Consultative Committee for COVID-19 ki mifam ama CM Banglo da pangthokre aire mifam aduna state asida second wave ki oiraklipa phibam asi ki matangda kumna khnnakhre loidana Akaknaba Mafam khara lockdown tawba kaithel sing thong hangbagi matang amadi social distancing aganbagi matangda khnnakhre haire nursing amadi multitasking staff sing amuk against tounabagi wafam se pokat ke haire amaromda leibaga sigi oina Nongmada COVID-19 patients sibagi masing khangen engalakpadagi aroiba mathomang pangthokpada state kharada chauna khudong chadaba mayoknare haire Agency ki pau aman hai leibak asigi oina ngasi amadi ngarang khakta da mioi lising ani jamwarom sigi bagaloinana Uttar Pradesh ki Gazipad ki oina ngarang khakta da Leikhidre patient kun ki mathakta poloina bu hanabada mafam leitabagi chawno khudong chadaba mayokna khre haire Malemgi Enak-khunba taragi manungda Mukesh Ambani su yaoba ngmkhre
Malemda sen paiba kena makhoi makhoi ki mafum kanada pohona pada tongan ba khongthang ke pai kanare makhoi jinga duki manungda tara khangan pada India ki Mukesh Ambani mapan chubada chanba ngmkhre Maoist Lising ba phaba ngambada lupa Lakh 3 award lauthokre April tarahum doigi tamthiraba ambos amada security force kungani thoi hatkeba kaya amana sokhan kiba thawdokta Lising kiba madmi hidma phaba ngamba natragana mari makhong takpa ngamba Mioi lupa Lakh 3 bigani aina NI and Laukhre. Nagalamarum the Legal Leingakna private hospitals in the famung 80% reserve tounabagi Khnghnkhre. AAP Lising but the Legal Leingakna nursing home amasung private hospital Khudingmakta Makoigi ICU amasung warki upon ba famung masing 80% COVID-19 patients in Gidamak reserve tougadabani aina Khnghnkhre. Ngasi Delhi Leingakki medical superintendent thokpa cherol amada nursing home amasung private hospital samatara mangada COVID-19 patients in the upon famung masing 90% again 100% the Khnghnkhre. Maramasina COVID-19 Leikhidre bagitamak khena mathau tarak liba famung masing asi pibangamna bat Delhi nursing home amasung private hospital Khudingmakna makoi makoi ICU amasung ward ki famung masing 80% di reserve tougadabani aina notice tokhre. Aru the contents asing baru eba pau khara asing pau tamjariba Manipur local news YouTube channel amadi Facebook page asidagi yang biri bupuna mo pathaga chari channel asina tumta kanar badi subscribe tawi division subscribe tawi romoloina like and share tawi so kawi kan puna mapu amukana thaga chari